Sunda uni mangal. Aina nang kauri se. Takpi sir. Let's make drug free Manipur haiba pandam sidane. Honorable CM ga yauna achauba awang ba thaki meeting ama pangthokre. Aduna Manipur da lairiba drug chaba singse imung manungi ahal laman yauna makhoi bu faraga rehabilitation center thamba ko yonba supply tawba singbu faraga makhoi bu chairak piba. Hoi sir. File se sinarabani. Thank you sir. Haima Masu thoy Kaidore nangdi sanaba thokani haidaine aduda phamleradi kaidorake Bubok aibu dakcha abi macha haina tanthoraiba Is karana hairibano isubo Haima Noi pasok la en he Bacho Chala lendi li shabi pharam bedena. Se chocolate. Basan chocolate lauri se. Se na so shanaro ko. Hoi bacho Se bobo wai shanagi ko. Mangan kari leirage nangbo Ine akhoi naukse rehabilitation center gi incharge puri aduga magi mamingna sanathoi Oh akhoi linthoi gi matang da wari matang ine khana sena sumlak jaribin Phare adudi Manung de iri na sangaga sanarura sila hoi ine Matobi handakti morena turamta kaptharsidana adu thambuktumane ainga or ai ji jajen bunina ba akhumagi khunti ta dei sarukti ba ithandane trucks to leijaragi Akoiju anga amagi mapadi oibungamida Hais oi yare Poso cuma minta yang nungare. adudi ay mo haidok na matawragi Hais jengro Oh phare adudi khara thuna yoksalo thame Bubok Khoi mama se layang laga pharakadra Phani mama se center dane ma iPhone bra pai mathakta leirabo posa yomsalaga kai gi phiom de baide center dagi mina lobba lakani na Bhai noi bu sinarba natro aina ke drok ngam ge do yengo Haima Karino natte nangna tawrisibo Karino haiba ha Karino ba nangna tawrisi Taning ma yare Haima masibu magi phanana bai nang ambiraga Karino ba mana tawrisibo kaya da no yenguni masibo Hai Karino masina tawrisibo natte nangi phanana bani ne silise ha Karino ba nangna khalise phatta ba jinjak tu gi pakta tawraga nangna punchi do mangage haibro ha mangage haibra ba angang asigi karibta khallaroi haibro nangbo angang zainei ma da boarding da thamgrajina kya ra khaigra ba natro kaya da no yenguni masibo Haima lakadawribasingdo nangnasu khangba makhoinasu nangbu khangba khangna janaba nangbu nungsiba ngaktane drug free oihongnaba government gi policy amagi makhada paikhalapa thabaksingne issue se mapan thokna sanabada mabu ubada mayamna drug chabigi machani hadana lagnabibada issue se maning tamna miraktin ba phawba ngamjadrabani ima ibema Nangbu Angang asigi kita oirabasu khallu kaidawrake Ima adu de je hingbai kana dra ba natro ai sijagrage ima ai sijarage Hano nang taisibo Hado Isa tabi Kaidawrake isubo tabi nang kaidarage Isa tabi kaidarage Chalo Nang cholokan isuda Isa tabi Kaidawrake isubo Bubok Mama Jathabi Ai kasi tawdi Isu kaisi tawde ko Ha